hojik fawda leiriba Israel amasung Palestine gi land adu Middle East gi leibak sing da leiriba fibam Prithvi gi leibak kaya dagi Israel gi Rafah ground invasion yaring da fongdok lagasu ground invasion hawkhre aduga praja mayam sing hat pasu hawkhre Rafah bu full loina on bagi sang do leiri makuin anu bagi oina Rafah da ground invasion sangkro matung da hojik fawda Palestine gi miyoi hatli ba se miyoi chama ka yankhai yana hatkre Israel gi land mi gi oina thamari lan choknarak ba asida khwaidagi mai pakpa se hawkhri ba ahinga sina oiri makoina lan ase tawri bagi maram ase Hamas ne fajin thamgraba Israel gi hostage sing asibu Israel gi lan mina lauthorak pa haibasi makogi pandamni lan asigi adubu hawkhri ba ahinga asida makoi Israel gi lan mina Hamas na fajin thamgraba hostage ani rescue to ki haibagi pauleri aduga makoina rescue to basangba asidi yamna Akanba Maongda nongmai kapsin bagi pausu leiri nongmai kapsin ba asina maram oiraga alkasam gi lan mi sing RPG gi rocket sizin duna Israel gi lan mi ani har ki bagi pau leiri duna hauki ba ahinga asidi Israel gi lan mi gi ona su mai pakpa aduga alkasam fighter gi ona su mai pakpa makoi ani magi mai pakpa oiri Yemen gi huthi lan mi sing so hausi Israel amasung America ani maki oina makoi gi jahaz sing de attack tawri Israel gi oina makoi ne jahaz de attack tawkhri ba ase Babel mandep tani rocket missile ani sizin duna attack tawri America gi jahaz da missile rocket ani sin duna makoina mai kai ani dagi oina rocket caption bagi pau leiri adu bu haire Israel amasung America da makoina attack tawkhriba asida misimna yaw bagi pau ti leiti adu bu makoina purakriba makoina attack tawriba makogi jahaz sing adu di amang ata sauna thokki habagi pau fongdokli nuga lan asigi oina anaubu mayol amuda lakpa uriba asina hauji hana thokriba thamari kena soknarakpa lan asida sinram da khusu khulai sing haidi kogi information technology gi oina sinarp mami ama tari arab leibak amu oriba Bahrain gi hacker sing na US gi jahaz sing da hauji makogi hacker sing sinan target torokpagi pau ama fongdokli gi hacker gi technique asina Middle East ki kangfal amasung ising da tawriba America gi secret policy sing aju Israel gi oiba namthak lang sing ase housing makogi hacker sing ase uthorak putli makoina masid uthorak le base ahan bada Arabian Sea Red Sea Gulf of Aden Arabian Gulf of Oman hari mafam sing ase America gi leiriba makogi lan mi sing ase gi leifam sing ase utli adu ani subada makogi military gi base kangfal gi saruk ta Middle East gi leiriba sing ase utli adu ahum subada makogi khuchu khulai America am Israel gi khuchu khulai sing ase haiba Middle East leiriba mafam sing ase makoina uthorakli ahum subada America am Israel gi khuchu khulai sing hairiba kangfal am ising sarukta leiriba sing ase uthorakli masida ulakpa asida aircraft puba carrier ani aduga jahaz kun aduga supnagi aircraft khaktang samaga ahum aduga masida sheller amasung marine yauna punna miyu lising kunna ngak sen bagi makoina haiba document asida hacker sing asina utholali masina Israel amasung America da kayamu yamna makogi national security amasung makogi secret policy da kayamu yamna akaiba piga doribuno haiba se masida hoju fawgi no fondok pudi laitri Bahrain gi makai dagi America amasung Israel atopa laibak sina kari thabak lokot ka doribuno kari action lokhallak ka doribuno haiba se hoju fawgi on the fondok pudi laitri Iran ki finance minister na Syria ki president Bashar al-Assad kam makogi Damascus ta mifum mafamkre hari mifum asida Syria ki finance minister Magdan na sumna fongdokli Israel ga hauzik Syria na directly oina lan thokna bagi damakta makoi ready oire haibaga fongdorakli masi fongdorakli ba asi US amasung UK na Syria da directly oina missile attack torokraga Hezbollah gi makogi leader am hat kaba matung dagi hauzi Akanba Maongda Syria ga ungkhatna ba thokli masigi makha chatharakpa oina makoina ready for war with Israel haiba phomsi fongdorak pani adugo thokne riba Israel amsam Palestine gi lan adugo Middle East crisis da yamna kanni Israel ga lan sokna riba asidi huthi lan missing ni adugo hauzik on nongmani ni sigi oina de Hezbollah ga Akanba Maongda lan sokna ri lan sokna basdagi makha chatharakpa oina Hezbollah gi makogi khwaidagi elite yamna haithoi singthoiba amasung talent yamna leba intelligence oiba Redwan Force Israel gi border mark yorokhroma tung de Israel lan mi gi oina so khwaidagi largest division battalion oiriba makogi kontra taruk suba hanana Gaza Strip da deploy taruk leiramba asi Lebanon gi border tainaba Israel gi saruk ta makogi kontra taruk suba battalion gi troop as Israel gi lan mi singaw salakra gi paw leiri masina ungkhatna ba asidi hengal lakani haiba haina de mayam gi ona thajanari bani aduga full scale war tholakpa yabagi oithokpa chang chu leiribani hauji soknariba lan Israel amsung Palestine lan aduga Middle East thoknaba conflict asinga sina Israel go oithorakpa Israel ga directly oina lan torokpa yabagi oithokpa leiriba leibak singa se Yemen Egypt Syria Lebanon gi Hezbollah hariba singa se directly oina 1-to-1 field oina makoi attack tawnarakpa amsung lan changnarakpa leibak amana leibak attack tawnarakpa yabagi oithokpa leiriba leibak singni Israel ga masida mayam gi oina wa yama lol haningba support yama tawhaningba leibak singa toroktaba
मसीदनी प्रजा मयाम नियम असाक पाबसु नुंगाय तब फोंदोक लिबासे पैलेस्टाइन की रफा द होजिक पाक्तक मी हाट पा होरक दिबनी मसी हारिबे याम अपिक किलोमीटर सुपना की तरुक खक्तंग पाक चाउबद लेरिब एरिया ने मस्त लेरिब मियुसे मियु लाख 13 नि हारिब मफम असिदनी इजराइल के लान मी लाख मंगा लिसिंग निफु तरुक न मखोगी अराइब खुचु खुलाई अमसु नोंगमई रॉकेट मिसाइल बुलडोजर टैंक मिलिट्री की व्हीकल्स लोइदमक सिनरगा मखोना चलखरिबा मिशन नसी मसीदा अखोइना वकल कन्फर्म थोए करी ओइगदौरिबनो हाइबा असिदी लान असिदा प्रजा मयाम की ओइना मिडल ईस्ट अमसु मुस्लिम लेबाक की ओइना वांग हनिंग लिबसे सऊदी अरबिया यूएई इजिप्ट बहरेन जोर्डन हारिब लेबाक सिंग असिना लुचिंगलगा पैलेस्टाइन की प्रजा मयाम सिंग असे कनबा अमसुंग इजराइल के जायरुस की अपार्थाइड गवर्नमेंट से मखुगी मयुक थबुक तौबा से पामली बनेबा अतुबो हारिब लेबाक सिंग असिदी इजराइल अमसुंग अमेरिका की खोंया की उफुन चुप्पगा लेबा ई थकलगा लेबा पैलेस्टाइन की प्रजा मयाम की ई चुप्पगा लेबा लेबाक अमु ओइरियबा मसिनी हौजिक फावदा लेबा पैलेस्टाइन अमसुंग इजराइल के लान अमसुंग मिडल ईस्ट सीरिया यमन की ओइना मखोइना पीरिबा सैथेंग इजराइल अमसुंग अमेरिका द पीरिबा सैथेंग की मतंग समना पोवरी